Iramdam ipau YouTube channel miyang tabiraba punong putaramna oksari ngasi phongkhiba tongan-tonganba pauche-singdagi maruoiba pau khara pathokchari ahanbada maruoiba pau Kanglup khudimak Imphal da lakpada khudongthiba thokningai oidre haina kokomina phongdokhre bom paiduna sanarubada pokhairakpadagi machin manau yauna angang ahum sokle Salai Group ka mari leinaba mafam mangatagi idina gari amadi lupa crore 10 romgi lanthum phagatkhre amadi Bangladesh da Hindu ama hatkibaga mari leinana miyoi taret police na fare Hawjik pau sandokna pizari Kanglup khudimak Imphal da lakpada khudongthiba thokningai oidre haina kokomina phongdokhre kuki kangbugi di changthok changsin masana thingjabani maiteina natte hairi Manipur da khundariba Kanglup khudimak kuki jobu oirabasu Imphal da lakpada opal oire aki tujungbu pokningai amata leitana lakchaba yare makhoina Imphal da changthok changsin tawdriba sidi maiteina thingba natte makhoi masana thingjabani haina coordinating committee on Manipur integrity kokomi gi convener khuraijam athobana pauchi asida phongdorakli Mahakna makha tana haiki Imphal opal oire haibasi thadawgi lusingba Michael Lamza thangna lusingba kangbu amana Imphal da lakpada harau tayamna okhiba numittugi mamangdagi adum haidun laklaba wafamni Imphal da tamthiba miyoi amata leitre haibasi hairaga lakhrabani hawjik oiriba phibam asi chinkuki jo jomi mar amadi tongan ba ethnic group singi misam miyam singdi ningthijana khangi akhoi masel khaidokna ba yaroi haibasu makhoida adum lei adubu mathakta control tawduna leiriba forcing haibadi separatist agenda da purga chatliba makhoina namthabiraga thambibani handakta sumoregi hanagi ADC oiramba miyoi ama kangpokpi da leikhide mahaki hakchang adu kangpokpi dagi Imphal faurga more da punana ba pawpirakhi matamduda adum chatpiyu nasage naramni haina kokomina phongdokhi adubu makhoina hakchang adu Imphal faurga purakhide madu kotuna leikhidabagi imung manung singi miyoi singda thingba pibadagini Imphal da chatkedoribasi nakhoi taragani toi tarago humdoi hatpi khigani haina tamthina kihanki maduna maram oirga makhoi Imphal faurga lakhide haire mahakna makha tana hai aikoina karimata toroi hairaba fauba kotuna makhoigi aningba apambagi mayokta chalhandanaba kuki jogi furup singbu athingba pibani Imphal da karigumba makhoina chatluragadi makhoigi agenda kairagani haina kotuna khankhibani kanglupki irang asina maram oiraga Manipur da internally displaced person lising humfurom asigi manungda lising nimfurom de kuki jomi marna chingbani aduga maitaigi lising kunrom tani oiroidaba demanda miyamda thajaba piraga irang sagat anaba hotnei haina maran sikhi Bom paiduna sanarubada pokhairakpadagi machin manau yauna angang ahum soklei Tengnopol district ki manung chanba Palen police station na konba Molnom Kuki village da ngasi numit ungba matung minan infu mangarom chalakpada matik mayai leiraba bom amma pokhairakpadagi pokminaba machin manau yauna angang ahum soktuna laikanakre thajaba yaba mafamdagi fangba pauna hai pokhai khiba bom adu 2-inch mortar gi cell oigani bom pokhai pham adudagi 2-inch mortar gi machak phangba ngamkhi Kamdongna bom adu pokhairakpano haibagi matangda chapchaba pau amata phangba ngamde adubu angangsing aduna bom adu paiduna sanarubadagi pokhairakpo oigani haina thajanari soklaba angang ahum adu 26 sector Assam Rifles ki kangbuna mafam adudagi puthораktuna Palenda leiba makhoigi sector headquarter da layengli Pau asina makhatana hai soklaba angang ahum adudi hemgau ho baite chahi tara apokpagi mingdai thanglen baite mahaki manau nupa jamgun sai baite chahi nipan apokpagi mingdai thanglen baite amasung atopa angang adugi mamingna ngamgun mang hawkip chahi nipan apokpa laikhidraba hawkholen hawkip kawi makhoi ahumgi manungda amagi phibam luna leiri makhoi ahum molnoi village dagi ni hairi Manipur da kuki amasung maitegi marakta yamna chauna hana sunabagi thodok thokhibada palel hairiba mafam asi matam koina ingna chikna leiba mafam oikhi adubu kaina thangda unaba yanadabagi phibam amma lakhi maduna maram oiraga maitei singda landananaba kuki singna maikei adomda nomai amadi bom sing losinduna thamki haina matam amada phongdoknaba leikhi ngasigi thodok adusu 2-inch motor bom adu angang ahum adugi manungda amagi yumda thamba oiramgani hairiba bom adu angang sing aduna surga sanaruba natraga paiduna sanabada leimaida tabadagi pokhairakpo oiramba yai haina longnari hiram asigi matangda police na wafam amata phongdo u haiba yadri sport inquiry chathaduna bom adu yum manungda pokhaibra natraga yumgi mapan pokhaibra haiba fawba khangba ngamdri mamang thakta nongmai amadi bom kapnabagi thodoksinda pokhai hudaba bom targa leirambadagi angangsing aduna sanaruba natraga imung manunggi ahal laman singna bom adu losillaga thambada angangsing aduna puthoklaga sanarubra haiba khangba ngamdri thodok thokliba mafam aduda police ki team sing changsanakre police station adu machigi oigani natraga Tengnopol gi oigani haina yatnaringai da changba thengmani hairi
Salai Group ka mari lainaba mafam mangadagi ED-na gari amadi lupa crore 10 lanthum fagatkhre. Salai Group ke Managing Director N Samarjit N Biswajit A Dipananda E Brojendro amadi T Tikendragi mayamdagi Enforcement Directorate ED-na atangba makhal gi gari sing yauna lupa crore 10 lanthum fagatkhre. Official source amagi matung inna ED gi Imphal Subzone na tungan mafam mangada CRPF ki Personal Kuntra ga loina na thibo humbagi thabak chathabada Honda Elevate Tata Harrier amadi Maruti Baleno fagat khibaga loinana lupa crore 10 gi lanthum fagat pangam khibani. Salai Group of Company gi financial operation ga mari lainana maru oiba data yauba mobile phone manga amadi atai maru oiba che chang kaya su fagat pangam khi. Salai Group of Company na license yaudana miyamdagi namthak tawduna yamlaba sanpham ama khomgalamba thengnakhi. Miyamdagi khomgalaba sanphamsing adu hairiba Salai gi miyoising aduna masagi bank account da hapsilamba thengnakhi. Salai Group na chahi gi oina chada 13 ki changda kanaba fangani haina miyamda namthak tawkhi. Lamfen Police Station na Indian Penal Code lising amaga chanipan humfu gi tongan ba section singi makhada lokhatpa FIR ga mari lainana ED na miyoising adugi mathakta thibu humbagi thabak chathaduna lakhibani. Bangladesh ta Hindu ama hatchibaga mari lainana miyoi taret police na fare. Nauna irang thorkraba Bangladesh ta Hindu ama tamthiba mongda mai tharaga hatchibaga mari lainana miyoi taret police na fare haina interim government na phongdokre. Haukiba sagolsan numitta Dipu Chandra Das kauba Hindu ama Mymensingh City da miyam na mai tharaga hatkibani. Hiram asigi matang da Chief Advisor Muhammad Yunus na lusingba interim government na social media platform X da thagalakpa post amada hai thaudok adu da mapung oina chenaba miyoi taret Rapid Action Battalion RAB na masagi sahi taraga mapandagi ni futaruk fawgi manungda laiba miyoi sing adu tongan mafam da operation chatharba matung da fakhibani. Police ki report matung inna Laikhidraba Das factory da thabak suba miyoi ni atoppa nupi amaga mari lainai haibagi maranda mahakku masing yamlaba miyamna mai tharba matung u amad thori anduna hatkibani hairi.